Mua, papai phone nó pro chưa? Lại tôi pro là tôi phone tiêu chưa? Monica Sawam hi Pravin chắc servo sao thuộc từng ngày đi Privilege hello hi sao thuộc từng ngày đi gì tân mình sẽ lên mấy em kumai tawri happy new year mấy em puno pu new year wish tawzari Kiran Mala Singh hello hi Pretty Singh Anu Jaw hello hoi mang atala makok noi te ne happy Pretty ko ma ngakang le ka ken to ke makok noi te sanda dagi ma sinus le ba don makok khra chikal le ba ko kay nang sa gi Pravin ke no to re ngasi se ta tan noi sa sale sa saning da hai ta re ko dai di Prince kari thongge dan sare dai di momota block ka sa oh welcome ibai nuai di momota ing tham tha se ing ne momota kay nang sare ke PM Waidu wow sak sarbo nene kaka Waidu tan noi sare inaldi kumai tawri happy new year Waidu Pravin ne isai ama salo iba as isai gadi saro ge na new year gi kino dai khanau se na ra le re ko aduna ke tau dre kai mathel sa ge bai kai mathel bai kino to e mono momota kino to e ko gi tan noi sa sale ko happy new year pm weather mayan chai bai as hauzik yam satti na khwai di hau wa injang ning tham da gi mayan soi de ne na tra Senzam hai PM weather na kariba kang laypak imana yai fare na sinatra Sanatombi ngom hai bai ma welcome Sanatombi sum wire live thada ba ko asi sum mayang wai sana ge na one like then thank you so much ma'am like masa mam tang to san view natra like to basisu sen chang ponate hoi khubi kitang di season nagadra khubi da khudo mira like to matam da tai di karim thoidok na chang da mara in khalle sa to biyam nungai grentra albing sa prince ka o senjam like to ya ro hai mota na ibai nungai wari lido khara nok se okay ta tan torok si haugat pagar ken to se nungai te ba ko senjam na ilisa ngari thong ba hau ba ni matam se bro yam hau bin jang ni ku e cha da be ilisa ngari kai do mota block one like thank you so much and I did group everyone ibai ui hello like then hai thank you so much Bobita Singh khara no khalo akoi da tawrake tap na sum tawse ko aidi haugalak paga aidi kena taw base action taw base nuai de na ko adona sanato ibiangom isi di bai isi da makok chi e na kena tawre hippie w pritam singha nuai boi bai nuai rie tis abe chak sarbo abe chak sa dre ngasi che ke noi jasale atata noi jasale senjamna mingonda like tau ka hai ne nasabu tau kibur like to hai dai de dai bisana na mai bamna oi ma nungai bu kanano sibo ss dai bisana welcome momo tanuk thagre gr dai di grove na kre ba thaja kau kre senjam na hai mo no ta sana toi bina ai tau kre bani senjam mai momo tan hello senjam ibai khoi su tan chare okay ado tan sin tham ta cha ba hau ni
ꯏꯟꯖꯥꯡ ꯑꯍꯥꯎꯕꯒ ꯇꯧꯔꯒ ꯆꯥꯗꯦ ꯑꯁ ꯀꯣ ꯑꯗꯨꯗꯒ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯆꯤꯀꯦꯟ ꯀꯩꯀꯥꯒ ꯇꯧꯔꯒ ꯉꯧꯔꯒ ꯇꯧꯔꯗꯤ ꯑꯁ ꯑꯗꯨꯅ ꯑꯃꯨꯛ ꯃꯍꯥꯎ ꯑꯃ ꯍꯦꯟꯕꯅꯦꯕꯀꯣ ꯊꯣꯏꯕꯤꯆꯅꯥꯅ ꯎꯗꯕꯨ ꯀꯨꯏꯔꯦ ꯗꯥꯕꯨꯡ ꯚꯤꯗꯤꯑꯣꯗꯤ ꯌꯦꯡꯗꯅ ꯚꯤꯗꯤꯑꯣꯗ ꯊꯣꯛꯏꯗꯨꯕꯨ ꯍꯣꯏ ꯂꯥꯏꯞꯇꯕꯨꯗꯤ ꯀꯨꯏꯔꯦ ꯎꯗꯕ ꯑꯦꯜꯕꯤ ꯊꯥꯗꯕ ꯀꯨꯏꯔꯦꯀꯣ ꯁꯟꯖꯝ ꯑꯩꯁꯨ ꯇꯧꯖꯈ꯭ꯔꯦ ꯁꯅꯥ ꯇꯣꯝꯕꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯟꯖꯝ ꯆꯦꯅꯨꯗꯤ ꯍꯥꯏ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛꯁꯦ ꯁꯥꯏꯅꯁ ꯂꯩꯌꯦꯕ ꯁꯟꯗꯥꯗꯒꯤꯅꯤ ꯃꯥ ꯉꯁꯥꯏꯗꯤ ꯃꯀꯣꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯂꯤꯁ ꯇꯧꯔꯒ ꯀꯩꯅꯣ ꯈꯔ ꯃꯨꯛꯒꯨꯝꯕ ꯀꯩꯒꯨꯝꯕ ꯇꯩꯁꯜꯂꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯦꯅꯦ ꯅꯟꯗꯨꯕꯥꯝ ꯊꯣꯏꯕꯤꯆꯅ ꯏꯅꯝꯃ ꯄꯣꯊꯥꯔꯤꯌꯦ ꯃꯥ ꯃꯀꯣꯛꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯍꯣꯔꯦꯟ ꯌꯥꯎꯍꯜꯂꯛꯀꯦ ꯑꯗꯣ ꯃꯀꯣꯛ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯃꯥ ꯎꯄꯥꯏ ꯂꯩꯇꯦ ꯃꯥ ꯃꯀꯣꯛ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯁꯦ ꯁꯥꯊꯤꯔꯕꯅꯤ ꯑꯗꯨꯅꯅꯦ ꯑꯗꯩ ꯒ꯭ꯔꯨꯞꯅ ꯃꯣꯃꯣꯇꯥ ꯀꯦꯝꯁꯤ ꯃꯦꯟ ꯆꯥꯏꯃꯤ ꯃꯣꯃꯣꯇꯥꯗꯣ ꯃꯌꯥꯝꯗꯤ ꯅꯤꯡꯊꯝꯊꯥꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯩꯗꯤꯅꯦ ꯍꯟꯗꯛꯀꯤ ꯅꯤꯡꯊꯝꯊꯥꯁꯦ ꯏꯪꯕꯁꯦ ꯈꯪꯗꯦꯅꯦ ꯃꯃꯥꯡꯒꯤ ꯀꯥꯂꯦꯟꯒ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗ ꯃꯥꯜꯂꯦ ꯈꯜꯂꯤ ꯀꯔꯤ ꯁꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯃꯨꯅꯨ ꯑꯩꯒꯤ ꯐꯣꯟꯗ ꯄꯨꯔꯛꯑꯣ ꯇꯥꯕ꯭ꯔꯥ ꯑꯩꯗꯤ ꯃꯃꯤꯅꯥꯅꯤ ꯐꯣꯟ ꯇꯧꯔꯛꯑꯦ ꯀꯩꯅꯣ ꯇꯧ ꯅꯪ ꯑꯩ ꯐꯣꯟꯗ ꯇꯧꯕ ꯑꯝꯇ ꯀꯔꯤ ꯁꯤꯒꯦ ꯍꯥꯏꯕ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯗꯥꯕꯨꯡ ꯑꯃꯗꯤ ꯏꯅꯝꯃꯒꯤ ꯚꯤꯗꯤꯑꯣ ꯀꯥꯟꯕ ꯌꯥꯗꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯋꯥꯇꯥ ꯐꯥꯎꯗꯦ ꯇꯣꯝꯕꯤ ꯀꯣꯛ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯅ ꯀꯥꯟꯅꯗꯦ ꯑꯗꯨꯅꯦ ꯀꯣꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩ ꯄꯣꯟꯇꯦꯀꯣ ꯃꯣꯇꯅ ꯆꯦ ꯆꯔꯥ ꯑꯩ ꯃꯌꯥꯝ ꯆꯦ ꯆꯥꯔꯦ ꯑꯩ ꯃꯌꯥꯝꯅ ꯑꯣꯀꯦ ꯁꯤꯁꯅ ꯀꯦ ꯑꯦꯐ ꯁꯤ ꯍꯥꯏ ꯁꯨꯖꯁꯅ ꯍꯥꯏ ꯀꯀꯥ ꯑꯩ ꯌꯦꯟ ꯊꯣꯡꯕ ꯆꯥꯏ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯣꯏ ꯃꯥ ꯁꯨꯔꯖꯁꯤꯅ ꯅꯪꯒꯤ ꯍꯥꯎꯇꯕ ꯑꯃ ꯆꯥꯔꯝꯃꯤꯅꯦ ꯃꯣꯃꯣꯇꯅ ꯏꯕꯥꯏ ꯁꯤꯕꯤꯁꯇꯥꯟ ꯅꯔꯥꯟꯗꯣ ꯀꯥꯗ꯭ꯔꯕ ꯁꯤꯕꯤꯔꯁꯇꯥꯟ ꯅꯨꯃꯤꯠꯇꯨꯗꯅꯤ ꯑꯩꯈꯣꯏ ꯄꯤꯛꯅꯤꯛ ꯆꯥꯏꯗꯣ ꯑꯩꯈꯣই ꯁꯔꯃꯥ ꯀꯦꯇꯔꯤꯡꯅ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯩꯈꯣꯏꯗ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯒ ꯃꯣꯏ ꯄꯨꯕꯤꯌꯦꯕ ꯁꯔꯃꯥ ꯀꯦꯇꯔꯤꯡꯅ ꯑꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯅ꯭ꯌꯨ ꯏꯌꯥꯔꯁꯦ ꯁꯤꯜꯂꯛꯇꯅ ꯆꯠꯂꯨꯔꯦ ꯒ꯭ꯔꯨꯞ ꯑꯦꯕ꯭ꯔꯤ ꯋꯥꯟ ꯑꯣ ꯍꯥꯎꯅꯤ ꯃꯣꯃꯣꯇꯥ ꯁꯤꯒ ꯇꯧꯁꯜꯂꯛꯏꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯁꯤ ꯀꯛꯊꯠꯂꯁꯨ ꯑꯃꯨꯛ ꯇꯧꯁꯜ ꯑꯝꯇ ꯇꯧ ꯏꯕꯗꯩꯗꯤ ꯃꯣꯇꯅ ꯍꯥꯎꯔꯤꯁꯦ ꯁꯣꯃꯥꯅꯟꯗ ꯂꯥꯏꯁ꯭ꯔꯝ ꯕ꯭ꯔꯣ ꯐꯨꯜ ꯁꯄꯣꯔꯠ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯣꯃꯥꯅꯟꯗ ꯊꯣꯏꯕꯤꯆꯅ ꯁꯣꯃꯥꯅꯟꯗꯁꯦ ꯏꯝꯐꯥꯜꯒꯤꯅꯤꯀꯣ ꯃꯅꯤꯄꯨꯔꯗꯩꯅꯤꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯩ ꯆꯠꯂꯦ ꯊꯣꯏꯕꯤꯆꯅ ꯅꯪ ꯀꯃꯦꯟ ꯂꯥꯛꯇꯦ ꯍꯥꯏꯕꯗꯤ ꯍꯥꯏꯌꯨ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯌꯦꯡꯗꯦ ꯀꯥꯔꯗꯤ ꯒꯨꯗ ꯕꯥꯏ ꯎꯏꯃꯥ ꯀꯩꯕ ꯑꯩ ꯆꯦꯜꯂꯦ ꯊꯣꯏꯕꯤꯆꯅ ꯅꯪ ꯀꯃꯦꯟ ꯂꯥꯛꯇꯦ ꯍꯥꯏꯕꯗꯤ ꯍꯥꯏꯌꯨ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯅꯪ ꯀꯃꯦꯟ ꯄꯤꯔꯛꯇ꯭ꯔꯕꯅꯤ ꯅꯪ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤꯁꯤꯡꯗ ꯑꯩ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣꯕ ꯀꯃꯦꯟꯗꯣ ꯄꯤꯔꯛꯑꯗꯤ ꯈꯪꯉꯤꯗꯅ ꯂꯞꯀꯤ ꯁꯥꯏꯟ ꯑꯝꯇꯁꯨ ꯄꯤꯔꯧ ꯈꯨꯕꯤꯗꯁꯨ ꯎꯠꯂꯧ ꯏꯃꯣꯖꯤ ꯃꯆꯥ ꯑꯝꯇꯁꯨ ꯊꯝꯃꯝꯃꯨ ꯀꯔꯤꯝꯇꯃꯛꯇꯤ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯀꯔꯤꯅꯣꯕ ꯅꯪꯁꯤꯅ ꯁꯥꯎꯒꯟꯕꯁꯤꯅ ꯁꯩꯇ ꯑꯣꯏꯕ ꯁꯧꯒꯠꯂꯤ ꯅꯪꯁꯤꯅ ꯇꯟꯈꯔꯦ ꯅꯪꯅ ꯁꯧꯒꯟꯕꯗꯨꯕꯨꯅꯤꯅꯦ ꯑꯩꯅ ꯀꯞꯅꯤꯡꯉꯤꯁꯦ ꯏꯕꯦꯝꯃ ꯅꯪ ꯄꯤꯄꯥ ꯏꯕꯥꯏ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯍꯧꯔꯣ ꯇꯧꯔꯛꯇꯣꯏꯅꯤ ꯇꯞ ꯇꯞꯅ ꯇꯧꯔꯛꯀꯦ ꯇꯞ ꯇꯞꯅ ꯇꯧꯔꯛꯀꯦ ꯑꯩ ꯑꯅꯨ ꯐꯦꯃꯤꯂꯤ ꯐꯟ ꯍꯦꯜꯂꯣ ꯏꯌꯥꯝꯕ ꯍꯜꯂꯣ ꯑꯅꯨ ꯋꯦꯜꯀꯝ ꯃꯉꯣꯟꯗ ꯕ꯭ꯂꯣꯛ ꯅꯣꯛꯊꯈ꯭ꯔꯦ ꯊꯣꯏꯕꯤꯆꯅ ꯏ ꯀꯥꯔꯛꯀꯅꯤꯀꯣ ꯅꯣꯏ ꯑꯗꯨ ꯀꯥꯅꯤ ꯏ ꯀꯥꯅꯨ ꯕ꯭ꯂꯥꯠꯇ ꯏꯪꯙꯧ ꯊꯣꯏꯕꯤ ꯏꯪꯙꯧ ꯕ꯭ꯂꯥꯠꯇ ꯏ ꯍꯥꯏꯒꯠꯄꯁꯦ ꯌꯥꯝ ꯐꯔꯛ ꯇꯥꯕꯅꯤ ꯏꯪꯙꯧ ꯁꯅꯥꯕꯤ ꯏꯪꯙꯧ ꯑꯅꯨꯅ ꯀꯩꯕ ꯐꯥꯒꯤ ꯍꯧꯔꯝꯃꯦ ꯍꯥꯏ ꯑꯟꯖꯂꯤꯅ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤ ꯑꯟꯖꯂꯤ ꯀꯩꯅꯣ ꯉꯁꯤꯁꯦ ꯇꯟ ꯑꯣꯏ ꯆꯥꯁꯤꯜꯂꯦꯀꯣ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯇꯟ ꯑꯣꯏ ꯇꯧꯁꯜꯂꯦꯗ ꯀꯩ ꯇꯟꯁꯤꯅ ꯈ꯭ꯋꯥꯏ ꯐꯔꯦ ꯃꯣꯃꯣꯇꯥ ꯅꯣꯛꯊꯈ꯭ꯔꯦ ꯑꯅꯨ ꯐꯦꯃꯤꯂꯤꯅ ꯑꯩ ꯁꯤꯔꯦꯗ ꯅꯣꯛꯄꯗ
ꯁꯨꯔꯖꯠ ꯁꯤꯅꯝꯅ ꯑꯩ ꯌꯦꯡꯕ ꯏꯁꯩ ꯌꯦꯡꯕ ꯆꯠꯇ꯭ꯔꯣ ꯍꯥꯏꯕꯅꯦ ꯏꯁꯩ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯂꯣꯏ ꯁꯨꯖꯟꯈ꯭ꯔꯦꯕ ꯑꯩꯈꯣꯏꯁꯦ ꯄꯤꯛꯅꯤꯛꯇꯒꯤ ꯍꯜꯂꯛꯄꯗ ꯃꯝꯃꯦ ꯊꯦꯡꯉꯦꯕꯀꯣ ꯑꯗꯨꯅ ꯏꯁꯩꯕꯨ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯏꯁꯩ ꯇꯧꯍꯧꯔꯦꯕ ꯑꯗꯨꯝ ꯆꯪꯉꯛꯇ꯭ꯔꯦꯗ ꯑꯗꯩ ꯃꯣꯏ ꯋꯥꯁꯨ ꯋꯥꯔꯦꯅ ꯑꯌꯨꯛꯇꯒꯤ ꯁꯨꯝ ꯄꯤꯛꯅꯤꯛ ꯃꯐꯝꯗ ꯑꯦꯟꯖꯣꯏ ꯇꯧꯔꯛꯄꯒꯤ ꯋꯥꯔꯦ ꯑꯗꯨꯗ ꯏꯁꯩ ꯆꯪꯐꯝꯗꯣ ꯏꯁꯩꯒꯗꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯔꯔꯣꯏꯕꯀꯣ ꯑꯗꯨꯅ ꯌꯦꯡꯉꯛꯇ꯭ꯔꯦ ꯗꯤꯕꯤꯀꯥꯅ ꯍꯥꯏ ꯍꯜꯂꯣ ꯗꯤꯕꯤꯀꯥ ꯊꯣꯏꯕꯤꯁꯅꯥꯅ ꯃꯤ ꯂꯐꯨ ꯐꯨꯛꯄꯒꯤ ꯚꯤꯗꯤꯑꯣ ꯀꯗꯣ ꯂꯣꯏꯅ ꯌꯦꯡꯉꯤꯅꯤ ꯏꯅꯝꯃꯒꯤ ꯃꯄꯥꯝ ꯆꯠꯄꯒꯤ ꯀꯗꯣ ꯑꯗꯨꯒ ꯅꯣꯏ ꯀꯣ ꯅꯣꯏ ꯌꯦꯡꯗꯤ ꯌꯦꯡꯉꯝꯃꯤ ꯒꯨꯗ ꯚꯦꯔꯤ ꯒꯨꯗ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯌꯨꯁꯤ ꯄꯣꯊꯥꯈ꯭ꯔꯦ ꯁꯣꯝꯗ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯇꯧꯔꯤꯀꯣ ꯊꯣꯏꯕꯤꯁꯅꯥ ꯅꯣꯛꯊꯈ꯭ꯔꯦ ꯇꯤ ꯑꯩꯆ ꯑꯕꯦꯅ ꯈꯨꯕꯥꯛ ꯈꯨꯔꯦ ꯁꯤꯗꯅ ꯃꯤ ꯌꯥꯝ ꯇꯤꯟꯈ꯭ꯔ ꯃꯥꯜꯂꯦ ꯃꯤꯗꯤ ꯇꯤꯟꯕ ꯃꯥꯜꯂꯤ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯁꯤꯌꯥꯔ ꯇꯧꯔꯛꯄꯗ ꯎꯏꯌꯦꯕ ꯁꯤ ꯆꯥꯔꯦ ꯈꯥꯏꯗꯦꯝ ꯃꯟꯖꯨꯂꯥ ꯍꯥꯏ ꯍꯜꯂꯣ ꯍꯜꯂꯣ ꯒ꯭ꯔꯨꯞ ꯑꯦꯕ꯭ꯔꯤ ꯋꯥꯟ ꯃꯟꯖꯨꯂꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯒ꯭ꯔꯨꯞ ꯑꯦꯕ꯭ꯔꯤ ꯋꯥꯟ ꯊꯣꯏꯕꯤꯁꯤꯅ ꯑꯩ ꯁꯤꯔꯦꯗ ꯅꯣꯛꯄꯗ ꯗꯤꯕꯤꯀꯥ ꯍꯥꯏ ꯊꯣꯏꯕꯤꯁꯤꯅ ꯗꯥꯕꯨꯡ ꯃꯧ ꯐꯠꯇꯕꯤ ꯃꯥꯜꯂꯦ ꯃꯧ ꯐꯠꯇꯕꯤꯗ ꯃꯧ ꯐꯠꯇꯕꯗꯤ ꯍꯥꯏꯅꯨꯅꯦ ꯅꯣꯏꯕꯨ ꯃꯧ ꯐꯠꯇꯕꯩ ꯃꯧ ꯐꯩ ꯀꯥꯏ ꯃꯧ ꯐꯠꯇꯦ ꯍꯥꯏꯕ ꯋꯥꯗꯣ ꯍꯥꯏꯅꯨꯅꯦ ꯃꯧꯅꯅꯦ ꯁꯥꯎꯈ꯭ꯔꯗꯤꯅꯦ ꯏꯃꯨꯡ ꯃꯅꯨꯡ ꯃꯍꯤ ꯂꯥꯡꯕꯅꯤꯅꯦ ꯑꯩꯗꯤꯅꯦ ꯊꯥꯒꯠꯂꯤꯃꯤ ꯅꯨꯄꯤꯁꯦ ꯋꯥꯡ ꯊꯝꯃꯤꯃꯤ ꯃꯣꯏꯅ ꯁꯥꯎꯈ꯭ꯔꯕ ꯏꯃꯥ ꯏꯄꯦꯝꯃ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯇꯧꯔꯕꯅꯤ ꯏꯃꯥ ꯏꯄꯦꯝꯃ ꯀꯥꯡ ꯈꯣꯡ ꯆꯥꯏꯗꯣꯔꯤꯅꯤꯕꯣ ꯑꯅꯨꯅ ꯆꯥꯛ ꯊꯣꯡꯅ ꯌꯦꯡꯉꯦ ꯐꯥꯒꯤ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯂꯕꯔ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯀꯥ ꯅꯨꯡꯉꯥꯏꯔꯤ ꯅꯦꯆꯔ ꯂꯚꯔ ꯍꯥꯏꯀꯣ ꯇꯤ ꯆꯕꯤꯅ ꯃꯨꯛꯕꯥꯡ ꯇꯧꯔꯛꯀꯦ ꯇꯧꯕꯀꯣ ꯑꯩꯒꯤ ꯄꯥꯔꯠꯅꯔꯁꯦ ꯍꯟꯗꯛꯁꯨ ꯆꯈꯥꯎꯁꯤꯗ ꯀꯩꯅꯣ ꯈꯔ ꯂꯥꯛꯇ꯭ꯔꯤ ꯃꯥꯒꯤ ꯍꯥꯏꯗꯤ ꯀꯅꯦꯛꯁꯟ ꯑꯃ ꯂꯩꯇ꯭ꯔꯤꯕ ꯃꯥꯒ ꯆꯈꯥꯎꯒꯁꯦ ꯄꯣꯠꯁꯦ ꯃꯅꯨꯡꯗ ꯏꯀꯧ ꯀꯧꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯨꯛꯕꯥꯡꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯍꯥꯎꯅ ꯆꯥꯔꯒꯅꯤꯅ ꯃꯨꯛꯕꯥꯡ ꯍꯥꯏꯁꯤ ꯌꯦꯡ ꯅꯨꯡꯉꯥꯏꯗꯣꯏꯁꯦ ꯆꯥꯅꯤꯡꯗꯗ ꯀꯥꯏ ꯌꯦꯡꯅꯤꯡꯗꯣꯔꯤ ꯊꯣꯏꯕꯤꯁꯅꯥꯆꯦ ꯆꯔꯥ ꯑꯗꯨꯝ ꯆꯥꯔꯦ ꯑꯗꯨꯝ ꯅꯣꯛꯎ ꯗꯥꯕꯨꯡꯁꯦ ꯀꯣꯃꯦꯗꯤꯅꯤ ꯍꯥꯏꯔꯦ ꯑꯅꯨ ꯐꯦꯃꯤꯂꯤ ꯗꯥꯕꯨꯡꯁꯦ ꯐꯥꯒꯤ ꯀꯥꯏꯗꯩ ꯍꯩꯔꯤꯅꯣ ꯏꯟꯇꯔꯇꯦꯅꯔ ꯅꯝꯕꯔ ꯋꯥꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯣꯏꯕꯤꯁꯅꯥ ꯃꯧ ꯏꯅꯝꯃꯗꯤ ꯐꯩ ꯗꯥꯕꯨꯡꯅ ꯃꯧ ꯑꯣꯏꯕꯗꯤ ꯂꯣꯏꯔꯦ ꯍꯥꯏ ꯃꯣꯍꯗ ꯆꯦ ꯒ꯭ꯔꯨꯞ ꯏꯁꯩ ꯌꯦꯡꯕ ꯆꯠꯄ꯭ꯔꯣ ꯃꯣꯃꯣꯗ ꯂꯧꯊꯈ꯭ꯔꯦ ꯒ꯭ꯔꯨꯞ ꯅꯠꯇ꯭ꯔꯦꯕ ꯃꯣꯃꯣꯇꯥ ꯆꯠꯂꯦ ꯍꯥꯏ ꯏꯕꯥꯏ ꯄꯨꯁꯄꯥ ꯏꯊꯩ ꯅꯨꯡꯉꯥꯏꯕꯧ ꯏꯃꯥꯏ ꯄꯨꯁꯄꯥꯎ ꯀꯃꯥꯏ ꯇꯧꯔꯤꯒꯦꯅꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯅꯦꯍꯦ ꯅꯨꯡꯉꯥꯏꯔꯤ ꯏꯕꯦꯝꯃ ꯅꯨꯡꯉꯥꯏꯔꯤ ꯏꯊꯝꯊꯥꯁꯦ ꯀꯩꯗꯧꯅꯤ ꯏꯪꯕ ꯈꯥꯡꯉꯤ ꯅꯪ ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯄꯨꯁꯄꯥ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯃꯣꯃꯣ ꯇꯥꯅ ꯕ꯭ꯂꯣꯛꯀꯁꯦ ꯑꯩꯁꯨ ꯏꯕꯥꯏ ꯑꯦꯜꯕꯤ ꯊꯥꯕꯗꯣ ꯑꯗꯨꯒ ꯌꯦꯡꯉꯨ ꯆꯦ ꯒ꯭ꯔꯨꯞ ꯑꯩꯁꯨ ꯏꯕꯥꯏ ꯑꯦꯜꯕꯤ ꯊꯥꯕꯗꯣ ꯑꯗꯨꯒ ꯌꯦꯡꯉꯨ ꯆꯦ ꯒ꯭ꯔꯣꯞ ꯍꯥꯏ ꯅꯦꯆꯔ ꯂꯕꯅ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯇꯟ ꯆꯥꯔꯦ ꯑꯅꯨ ꯐꯦꯃꯤꯂꯤ ꯐꯅ ꯗꯥꯕꯨꯡ ꯕ꯭ꯂꯨ ꯄꯤꯔꯛꯑꯣ ꯑꯣꯀꯦ ꯑꯅꯨ ꯑꯗꯩꯗꯤ ꯏꯕꯥꯏ ꯄꯨꯡ ꯑꯃ ꯌꯩꯔꯗꯤ ꯑꯣꯀꯦ ꯇꯥꯔꯅꯤ ꯄꯨꯡ ꯑꯃꯒ ꯌꯩꯔꯁꯦ ꯁꯨꯝ ꯃꯇꯧꯗꯤ ꯃꯥꯜꯂꯅꯤ ꯊꯣꯏꯕꯤꯁꯅꯥꯅꯆꯦ ꯄꯨꯁꯄꯥ ꯑꯩꯁꯦ ꯃꯁꯛꯀ ꯈꯪꯕꯤꯕ ꯃꯤ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯋꯥꯖꯩꯒꯤꯀꯣ ꯇꯦ ꯆꯕꯦꯅ ꯕ꯭ꯔꯗꯔ ꯄ꯭ꯔꯦꯡ ꯚꯤꯗꯤꯑꯣ ꯅꯝꯃꯛꯑꯣ ꯑꯩꯗꯤ ꯄ꯭ꯔꯦꯡ ꯚꯤꯗꯤꯑꯣ ꯇꯧꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯍꯣꯏ ꯀꯩꯅꯣ ꯑꯕꯦ ꯄ꯭ꯔꯦꯡꯁꯦ ꯍꯟꯗꯛꯁꯦ ꯀꯩꯅꯣ ꯄ꯭ꯔꯦꯡ ꯇꯧꯕꯒꯤ ꯀꯩꯅꯣꯁꯦ ꯂꯩꯇꯕꯀꯣ ꯄ꯭ꯔꯦꯡ ꯍꯥꯏꯁꯤꯇꯕꯨ ꯃꯤ ꯁꯥꯎꯍꯟꯕ ꯈꯪꯗꯦ ꯑꯗꯩꯗꯤ ꯑꯃ ꯇꯧꯗꯣꯏꯅꯤꯅꯀꯣ ꯀꯩꯅꯣ ꯇꯧꯗꯕ ꯍꯟꯗꯛꯁꯦ ꯅꯨꯡꯁꯤꯅꯕꯁꯤ ꯈꯪꯍꯦꯟ ꯍꯦꯟꯖꯤꯟꯈꯤꯗꯅ ꯈꯠꯅ ꯆꯩꯅꯕꯁꯤ ꯂꯩꯇꯕ ꯍꯟꯗꯛꯁꯦ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯕ ꯑꯗꯨ ꯄ꯭ꯔꯦꯡ ꯇꯧꯕꯁꯦ ꯉꯝꯗ ꯂꯩꯔꯦꯕ ꯃꯤ ꯅꯨꯡꯁꯤꯅꯅ ꯂꯩꯔꯤꯉꯩꯁꯦ ꯄ꯭ꯔꯦꯡ ꯀꯃꯥꯏꯅ ꯇꯧꯁꯜꯂꯨꯗꯣꯏꯅꯣ ꯁꯤꯅꯔꯣꯏꯗꯣꯔꯤꯕꯣ ꯑꯅꯨ ꯐꯦꯃꯤꯂꯤ ꯐꯟꯅ ꯂꯞꯁꯟꯉꯩ ꯄꯨꯁꯄꯥꯅ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯏꯇꯩ ꯆꯦ ꯑꯅꯨꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯉꯥꯡꯉꯩꯗꯤ ꯎꯗꯦ ꯀꯩꯅꯣ ꯄꯨꯁꯄꯥ ꯀꯩꯅꯣ ꯇꯧꯔꯦ ꯅꯆꯦ ꯀꯩꯅꯣ ꯇꯧꯔꯦ ꯃꯀꯣꯛ ꯆꯤꯛꯑꯦꯅꯀꯣ ꯃꯥ ꯍꯤꯞꯄꯤ ꯄꯣꯊꯥꯔꯤ
ꯑꯅꯨ ꯐꯦꯃꯤꯂꯤ ꯄꯅꯁꯦ ꯑꯅꯨ ꯋꯥꯔꯤ ꯀꯟꯅ ꯁꯥꯅ ꯂꯩꯔꯦ ꯅꯥꯀꯟꯗ ꯌꯥꯎꯍꯜꯂꯛꯑꯣꯏ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯕ ꯃꯣꯏ ꯃꯃꯥꯟꯅꯕꯤ ꯑꯃꯅꯅꯦ ꯕꯣꯟꯇ꯭ꯔꯥꯄꯨꯔꯗ ꯃꯣꯏ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯇꯧꯋꯦ ꯑꯗꯨꯒꯤ ꯃꯣꯏ ꯍꯧꯔꯛꯄꯅꯦꯕ ꯑꯗꯨꯒꯤ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯒꯨड एवरीवन मोमोता इबाई से कोक चाकनी कमेंट से है मोमोता इबाई से कोक चाकनी कमेंट से अदुने मागी माई कमेंट दो पारग इथुम ngahak mamgidra ko bit ke sikinom tawre se ब्लर का चटखरबनी ने सेंगमा पुष्पाना थोइबिसना है मोमोता नोक्था गरे मोमोता का जाना का इबा एलबी थाबदो अदुगा जेंगी हाइरिनी इसैदो ओ एलबी थाबदो जिगना ओके 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 ग्रुप एवरीवन पुष्पा हेलो है नेचर लवर ना काका होई काइदा पिकनिक चाबा चलिनो अस मफम गदेबको टिंगटोंग गाय पिकनिक चाबमदो मफमदि फजै यामना आइदि मफम पिकनिक चाबम मफमदि याम फजबा मफमनि अखोइगी चा बगान गा लेरगा दैदि मफमदो जेउ ngarang थांगतकिबनि वीडियो मा दुदा लोय यावबनि को खंगी मोमोता दैदि अनु फैमिली ना दा बुंग लाइक देन थैंक यू सो मच मोमोता नोक्ता गरे अदैदि ग्रुप एवरीवन बोंट्रापुर द प्रोग्राम लेबनि आहा बोंट्रापुर की बराक म्यूजियम द प्रोग्राम लेबदो अदोगी मै हौनरकबा पुष्पा इदैजे हनुरमे हाइबा उद कुइबैरा खंगदि कइनो इबेमा कुइरा कुइरागा नहादि कना ओइरकनि अहन तनिना ओइरक्तोइसे इबेमा तो बिसनाना दाबुंग इनमदो अमुक्तदि जेंजगेना होय होय येंगे मकोक से खितंग यांगगदि मा थादोरके मासे वा ngangningdbai phimda lei wa mai wari sai se tam tali tali ni sai se noina mu yam kan ngangaladi sore ta thokri phak taroidro तब तब न होली सोर से खितंग शांति द होन गिसनो दो लोरगा ने थादो रखे अंदे मोमो ताना के से चारे चे चरा चट प्रो बंतरा पुडा यम कलम चारब ब्रो आई मणिपुर दगिने कलम साग सारे कनोई चसले तनोई चसले पुष्पाना ग्रोब हाय ग्रोब ना के इबाई वरी खंगनब ऐसु बंतरापुर निंगोल कसर लाइफ की नुपी ओके ओ कसर लाइफ की नुपी ओहो ओ बासु नंसे बंतरापुर गिरा अच्छा अच्छा ओके ओके वेलकम याम नुंगाइरे खंगबगी अखोय ओजादी कमाय तौरी नुंगाइरिबो तो बिसना मैम याद्रे याद्रे इतै इनमगा जेंबदा इतै लॉस ओइरे नचीदीने हुजिकाने पांगफाता फजगलकपसिगने ई कीदनने फज थुपगा कीदनने पांगमानता हनुहलबने इसी मासे पांगफाता फजनोरी मेना खंगिदना दाबुंग हाइबा दिस अबेनल लपसन पिसले ग्रो केनोना ग्रो एवरीवन अगर मोमोता चनिंग दैथो बिसनान आई अमुक लाके हन्ना थानी हाइबीदबनिना थबक तौरीजे सट लाके ओके ओके संजम मकोक लुमिरो हाइसे कयनो खंगद्रा मोमोताना चे आइसु चटनिंगी चटप फंगदे ग्रबना सरगत तटलोय हनुबा सारसु सोरगत तटलोय हनुबा सारसु है मोमोताना सोरत किनी बाय है संजय मोमोताना उदब कुइरे ग्रोबना कहब मोता अमुक कोक चाख्रे मोता नोई कमेंट सिंह आई कोक तल थोकी नोई कमेंट जे पाबदगिने लवाई गसे लोइनने किनोम तखले दैदि लास्ट जंतु बांग तैना दोरबे किनोम तोइस सेंजम कनानो आई खंगबा ngamdre hai मोमोताना नोक्थागरे इपा हैप्पी न्यू ईयर इबाई निचे वेलकम वेलकम याम नोंसिए वेलकम वेलकम संजम सना संजमनी मोमोता है ग्रुप एवरीवन ओजा ड्यूटी चट
ꯈꯤ ꯃꯥꯁꯦ ꯗ꯭ꯌꯨꯇꯤ ꯆꯠꯀꯩꯁꯦ ꯀꯩꯅꯣꯗꯔ ꯕꯣꯟꯇ꯭ꯔꯥꯄꯨꯔꯗ ꯆꯠꯈꯤꯕ ꯃꯥꯜꯂꯦꯀꯣ ꯒ꯭ꯔꯨꯞꯕꯅꯤ ꯏꯄꯥꯎ ꯋꯦꯜꯀꯝ ꯍꯥꯏ ꯄꯨꯁꯄꯥꯅ ꯃꯃꯥꯡ ꯆꯍꯤꯗꯣ ꯅꯨꯡꯉꯥꯏꯕꯅꯤꯗ 2024 ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯅꯦꯆꯔꯦꯜ ꯂꯦꯕꯔ ꯅꯨꯡꯗ꯭ꯔꯦꯁ ꯁꯣꯅꯤꯌꯥ ꯌꯦꯛꯄꯝꯅ ꯑꯅꯨ ꯈꯨꯃꯟ ꯅꯥꯔꯕ꯭ꯔꯥ ꯃꯥ ꯃꯀꯣꯛ ꯅꯨꯡꯉꯥꯏꯇꯦ ꯃꯀꯣꯛ ꯆꯤꯛꯑꯦ ꯑꯗꯨꯒꯤ ꯄꯣꯊꯥꯔꯤ ꯃꯣꯗ ꯕ꯭ꯂꯣꯛ ꯁꯅꯥ ꯑꯩ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯃꯣꯗ ꯕ꯭ꯂꯣꯛ ꯏꯕꯥꯏ ꯒ꯭ꯔꯣꯞ ꯏꯕꯥꯏ ꯀꯃꯦꯟ ꯁꯦ ꯍꯨꯃꯥꯡ ꯀꯥꯡꯕ꯭ꯔꯥ ꯑꯗꯨꯅꯦꯕ ꯑꯩꯅꯅꯦ ꯍꯥꯏꯗꯤ ꯂꯩꯗꯅꯀꯣ ꯑꯆꯥꯄꯣꯠꯇ ꯍꯥꯏꯔꯒ ꯆꯧꯃꯤꯟꯒꯨꯝꯕ ꯀꯃꯦꯟꯅꯦꯕ ꯅꯣꯏꯁꯦ ꯊꯥꯒꯠꯂꯛꯄꯗ ꯃꯔꯤ ꯂꯣꯏ ꯂꯥꯛꯄꯗꯣ ꯁꯨꯝ ꯅꯝꯁꯤꯟꯕꯗ ꯁꯨꯝ ꯇꯠꯂꯛꯇꯕꯗꯣ ꯃꯈꯥꯗ ꯁꯨꯝ ꯀꯥꯈꯠꯂꯛꯄꯗꯣ ꯀꯃꯥꯏꯅ ꯊꯥꯗꯠꯇꯣꯏꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁꯟꯅꯒ ꯀꯩꯅꯣ ꯆꯥꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯒ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯀꯃꯦꯟ ꯊꯥꯖꯤꯜꯂꯛꯄꯁꯦ ꯀꯣꯛꯀꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯑꯩ ꯍꯟꯗꯛ ꯀꯣꯛ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯅ ꯀꯃꯦꯟ ꯄꯤꯔꯣ ꯑꯩꯁꯦ ꯉꯁꯤ ꯉꯔꯥꯡꯁꯦ ꯀꯣꯛꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯄꯤꯛꯈ꯭ꯔꯕ ꯀꯣꯛꯁꯤꯒꯅꯦ ꯅꯝꯁꯤꯜꯂꯤꯕꯒꯤꯁꯦ ꯑꯩ ꯃꯦꯃꯣꯔꯤ ꯐꯨꯜ ꯑꯣꯏꯗꯅꯅꯦ ꯀꯣꯛꯀꯁꯦ ꯗꯤꯂꯦꯠ ꯑꯣꯏꯊꯣꯛꯈ꯭ꯔꯗꯤ ꯐꯔꯛ ꯇꯥꯅꯤꯀꯣ ꯑꯩ ꯀꯣꯛꯀꯁꯦ ꯗꯤꯂꯦꯠ ꯑꯣꯏꯍꯟ ꯌꯥꯄꯣꯟꯇꯦ ꯅꯥꯎꯕꯤ ꯅꯣꯡꯊꯣꯝ ꯍꯥꯏ ꯏꯕꯨꯡ ꯍꯦꯜꯂꯣ ꯄꯨꯁꯄꯥꯅ ꯒ꯭ꯔꯣꯞꯁꯦ ꯈꯨꯃꯟꯂꯣ ꯏꯇꯩ ꯈꯨꯃꯟꯂꯣ ꯈꯪꯗꯤꯌꯦ ꯀꯩꯅꯣ ꯀꯁꯥꯔ ꯂꯥꯏꯕ ꯍꯥꯏꯅ ꯀꯩꯅꯣ ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯅꯦꯀꯣ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯍꯥꯏꯇꯥꯔꯦ ꯁꯦꯟꯖꯝꯅ ꯃꯣꯃꯣꯇꯥ ꯃꯦꯘꯥꯂꯌꯥꯗ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯍꯦꯔꯣꯒ ꯍꯥꯏ ꯑꯗꯩꯗꯤ ꯃꯦꯂꯣ ꯃꯥꯔꯆ ꯀꯩꯗꯧꯔꯤꯒꯦ ꯁꯨꯝ ꯃꯌꯥꯝꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯕꯅꯤ ꯃꯣꯃꯣꯇꯥꯅ ꯀꯔꯤꯕ ꯑꯣꯏꯃꯥ ꯁꯤꯔꯦꯗ ꯑꯩꯗꯤ ꯆꯧꯃꯤꯟ ꯑꯣꯟꯈ꯭ꯔꯦ ꯀꯃꯦꯟꯀꯁꯦ ꯍꯥꯏ ꯅꯥꯎꯕꯤ ꯅꯤꯡꯊꯧꯖꯝ ꯏꯕꯨꯡ ꯆꯪꯂꯛꯄꯒ ꯅꯣꯛꯄ ꯍꯧꯔꯛꯑꯦ ꯍꯥꯏ ꯅꯥꯎꯕꯤ ꯋꯦꯜꯀꯝ ꯃꯦꯝꯁꯥ ꯆꯥꯛ ꯆꯥꯔꯕꯣ ꯀꯩꯅꯣ ꯑꯣꯏꯅ ꯆꯥꯔꯦ ꯉꯁꯤꯁꯦ ꯇꯟ ꯑꯣꯏꯅ ꯆꯥꯔꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯣꯝꯒꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤꯅ ꯊꯜꯂꯕ ꯈꯨꯕꯤꯗꯨꯅ ꯅꯠꯇ꯭ꯔꯒ ꯈꯨꯗꯣꯝꯕꯤꯗꯨꯅ ꯂꯥꯏꯠꯇꯨꯒ ꯇꯤꯛ 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 ꯑꯝꯇꯪ ꯅꯝꯁꯤꯟꯕꯤꯌꯨ ꯁꯦꯟꯖꯝ ꯃꯤ ꯑꯣꯟꯅꯕ ꯃꯥꯜꯂꯤ ꯑꯩ ꯁꯣꯅꯥꯏꯗ ꯂꯩ ꯄꯥꯎ ꯐꯥꯎꯅꯗ꯭ꯔ ꯃꯥꯜꯂꯦ ꯑꯅꯤꯁꯦ ꯒꯨꯔꯨꯕꯔꯅ ꯄꯨꯁꯄꯥ ꯀꯔꯤꯅꯣ ꯈꯨꯝꯗꯣꯏꯁꯦ ꯀꯃꯦꯟ ꯏꯔꯣ ꯈꯨꯝꯗꯔꯒꯦ ꯍꯥꯏ ꯁꯦꯟꯖꯝ ꯑꯣꯀꯦ ꯁꯣꯔꯤ ꯃꯣꯃꯣꯇꯥ ꯑꯩꯁꯦ ꯅꯍꯥꯟꯉꯩ ꯈꯪꯗꯦ ꯇꯥꯕ꯭ꯔꯥ ꯑꯩꯁꯦ ꯅꯍꯥꯟꯉꯩ ꯈꯪꯗꯦ ꯃꯨꯟꯅꯁꯦ ꯙꯨꯂꯣꯛ ꯃꯥꯜ ꯂꯩꯔꯝꯃꯦ ꯃꯥꯁꯦ ꯍꯥꯏ ꯅꯥꯎꯕꯤꯅꯒꯤ ꯎꯆꯦꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯕꯨꯡꯕꯨ ꯌꯥꯎꯔꯨꯔꯗꯤ ꯍꯦꯛꯇ ꯅꯣꯛꯑꯦ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯁꯦꯕꯣꯏ ꯁꯨꯝ ꯐꯥꯒꯤ ꯃꯆꯥ ꯌꯥꯎꯁꯟꯕꯗꯣ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤꯗ ꯌꯥꯝ ꯀꯟꯅ ꯅꯣꯛꯅꯤꯡꯕꯗꯤ ꯑꯣꯏꯗꯕꯅꯤ ꯅꯆꯞ ꯂꯦꯕꯔꯅ ꯍꯥꯏ ꯑꯗꯩꯗꯤ ꯃꯣꯃꯣꯇꯥ ꯅꯣꯛꯊꯈ꯭ꯔꯦ ꯅꯥꯎꯕ ꯅꯤꯡꯊꯧꯁꯨ ꯅꯣꯛꯊꯈ꯭ꯔꯦ ꯒ꯭ꯔꯨꯞ ꯑꯦꯕ꯭ꯔꯤ ꯋꯥꯟꯅ ꯇꯃꯥꯏꯇꯟ ꯃꯥꯜꯂꯤ ꯍꯥꯏ ꯑꯩ ꯃꯥꯏꯁꯤꯔ ꯇꯃꯥꯏꯇꯟ ꯃꯥꯜꯂꯁꯦ ꯀꯩꯅꯣ ꯇꯟ ꯇꯛꯄ ꯍꯩꯇꯕ ꯃꯤꯅ ꯇꯛꯄ ꯇꯟ ꯃꯥꯟꯈ꯭ꯔꯦ ꯏꯃꯥꯏꯁꯦ ꯇꯥꯃꯣꯁꯤꯡ ꯇꯥꯃꯣꯒ ꯏꯆꯦꯒꯁꯨ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯃꯣꯁꯨ ꯖꯣꯛ ꯌꯥꯝ ꯇꯧꯋꯦ ꯇꯥꯃꯣꯁꯤꯡ ꯋꯦꯜꯀꯝ ꯂꯥꯡꯂꯦꯟ ꯁꯒꯣꯜꯁꯝ ꯍꯥꯏ ꯕ꯭ꯔꯗꯔ ꯍꯜꯂꯣ ꯂꯥꯡꯂꯦꯟ ꯀꯥꯏꯋꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯋꯦꯜꯀꯝ ꯁꯦꯟꯖꯝꯅ ꯑꯩꯅ ꯈꯜꯂꯨꯕꯁꯦ ꯃꯣꯅꯤꯇꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯣꯔꯤ ꯃꯣꯃꯣꯇꯥ ꯑꯗꯨꯅꯦꯕ ꯎꯒ ꯑꯥꯏꯒꯁꯤ ꯑꯃꯅ ꯃꯣꯃꯣꯇꯥ ꯑꯃꯅ ꯃꯣꯅꯤꯇꯥ ꯑꯦꯝꯒ ꯑꯦꯟꯒꯁꯦ ꯊꯪꯅꯅ ꯂꯩꯕꯁꯦ ꯐꯔꯛꯀꯤꯇ ꯇꯥꯕꯅꯤ ꯃꯤꯡ ꯀꯧꯕꯁꯦ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯆꯦꯛꯁꯟ ꯀꯧ ꯃꯣꯃꯣꯇꯥ ꯕ꯭ꯂꯣꯛ ꯅꯣꯛꯊꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯁꯒꯣꯜꯁꯃꯤꯁꯦ ꯊꯥꯖ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯒ꯭ꯔꯣ ꯑꯦꯕ꯭ꯔꯤ ꯋꯥꯟꯅ ꯂꯥꯡꯂꯦꯟ ꯐ꯭ꯂꯥꯏꯡ ꯀꯤꯁ ꯇꯧꯁꯟꯈ꯭ꯔꯦ ꯃꯣꯃꯣꯇꯥ ꯕ꯭ꯂꯣꯛꯅ ꯅꯨꯡꯉꯥꯏꯔꯦ ꯂꯥꯡꯂꯦꯟ ꯇꯥꯃꯣꯁꯤꯡꯅ ꯌꯥꯝ ꯅꯨꯡꯁꯤꯅꯩꯌꯦ ꯍꯣꯏ ꯅꯨꯡꯁꯤꯅꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯐꯔꯛ ꯇꯥꯅꯤ ꯅꯠꯇ꯭ꯔꯥ ꯅꯨꯡꯁꯤꯅꯅ ꯂꯩꯕꯅ ꯐꯩ
Go everyone nokthagre langlen sagol janma brother kurai dagine oho welcome yam nungsiye ko aigi ulbi sangbira bin dining item thagat sari momota blog na langlen kuire udaba nungai riba nangbo hai thoi ning thauza yamba kai mathel sarage thoi ngasi se ata tan noi tawsalle ko ing masita ta tan chasat mana kha pharadrai na langlen se tha zakai gi no lb tharaktre se hai sonia ekpam na aisu manipur dagini hai oh sonia ekpam thank you so much sonia ekpam se koi gi video da su am support jam tau bani yam nong si e tamu sing ise su yolo hai yolo ke ma se makok se kan ngai tana leiram bai ta makok sikli tau re na soida yolo ke benu devi hai bungai benu nungai ribu kuire udaba andaki new year su kumai tawre mayam punna mai happy new year anauba chahi na lakpasida mayamgi mani pars ta matam punna makta pipik thana leiba mani pars ta gi am chattaba maduda leiringa imung manung shanti oidoimi mani pars koma bha imung manung shanti oiraroi aduna mani pars ta pik thana leina ba hona minasi momata blog langlene angang masangam dana leiba adugi uredana saita se nei se sainaski magi hakting me na khoi din good morning ga haide mina phamung de kumthar pa good morning ga haini na khoi di phamung de kumthar hakting ana adon akhoi sum mana du ma hek khoi pun mun khum me sum good morning ai na ke na ma ai du good morning dum tha la bai thare beno de bin happy new year ibung ana ek yaudaba natro yaudab soisanu thank you so much ana ek yaude sorry thousand lagi natra momota blog hoi langlen hai ngasi se makar sankranti hai sonia ekun dumaina ka ibinu yan nuksi dumaina ka haibadu yan nungsiye hoi support tawi ne ko ayam khusu comment thambirak pa nungsi nungsi ba comment thambirak pa sima koi thamoi nung thamba hai tare ko yam thagal le ba khoi na ko yam so harau jai myam support tawi bodo langlen sagol sem ngasai ton ibaini na hairamine se thaja lb tharaktre nungaite hairamine hai thaja lb thada ba ko ai so hadak se igi phone se igi sanpa gi oikre magi exam gi naksal lak se 10 thadoi ne ba adona magi ke ki hona ba matau bagi adona isu pai leitre senjam nam tai ge connect lei khangna dana taubane hai thoining thoja iyamba kabuk chadrabo kabuk chadrabo ise ke hainu gyan tadre momota langlen aisu nungaite momota nokthagre langlen na ke brother ina madi ina masai pi saita manga tang lega yaholake makok se nungaite ne hippa ko momota na senjam o hai benu debina good night ibung ai kara hale hayeng thabak kara yamba tumage next amuk unarsi ko okay good night benu tis brother si jeng manungai nongning brother gi think tau base thank you amit loang naga tamo nungai ribo 2020 tamo gi sakse jamna na oiram ne ko huji ko ai tane hanu ba phare na hairam batangai nang na we dei sige na iku choke happy new year amit thank you adita thangjam kakansa noi video sing se jeng bayam nungai ai manipur dagi ne masparada luhongba yauba lakpa thengna khibado happy new year aditya oho masmaragi chandrakanta gi keno luhongbada yaubado oidoira aditya thangjam
ꯊꯣꯏꯅꯤꯡꯊꯧꯖ ꯉꯁꯤ ꯀꯩ ꯅꯨꯃꯤꯠꯅꯣ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ ꯉꯁꯤ ꯀꯩ ꯅꯨꯃꯤꯠꯅꯣ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ ꯀꯅꯥꯗꯅꯣ ꯍꯥꯏꯁꯦ ꯊꯣꯏ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯣꯗ ꯅꯣꯛꯊꯈ꯭ꯔꯦ ꯄ꯭ꯔꯗꯤꯞ ꯁꯤꯡ ꯍꯜꯂꯣ ꯍꯥꯏ ꯕꯥꯏ ꯍꯜꯂꯣ ꯄ꯭ꯔꯗꯤꯞ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯇꯨꯝꯃꯕ ꯅꯪꯕꯣ ꯇꯥꯕ꯭ꯔꯣ ꯇꯨꯝꯃꯕꯣ ꯃꯀꯣꯛꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯃꯌꯥꯝ ꯑꯁꯦ ꯇꯤꯁ ꯑꯕꯦ ꯅꯣꯛꯄꯒꯤ ꯏꯃꯣꯖꯤ ꯈꯛꯇ ꯊꯥꯖꯤꯜꯂꯛꯑꯦ ꯀꯨꯏꯔꯦꯀꯣ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯗꯕ ꯄꯔꯤꯖꯪ ꯑꯝꯇ ꯎꯠꯂꯒꯣ ꯄ꯭ꯂꯤꯖ ꯏꯆꯦꯔꯣ ꯍꯥꯏꯁꯦ ꯀꯧꯈꯨꯝꯗ꯭ꯔꯦ ꯃꯥꯁꯦ ꯉꯁꯥꯏ ꯈꯔ ꯀꯟꯅ ꯀꯧꯔ ꯈꯨꯝꯃꯝꯕꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯈꯨꯝꯃꯛꯇ꯭ꯔꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯋꯥꯟꯊꯔꯤꯔ ꯅꯠꯇ꯭ꯔ ꯀꯩꯗꯧꯔꯤꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯤ ꯑꯩꯁꯦ ꯄ꯭ꯔꯗꯤꯞ ꯁꯤꯡ ꯑꯃꯤꯠ ꯂꯨꯋꯥꯡꯅ ꯑꯩꯁꯨ ꯃꯥꯁꯄꯔꯥꯒꯤꯅꯦ ꯀꯅꯥꯒꯤ ꯂꯨꯍꯣꯡꯕ ꯂꯥꯛꯂꯝꯒꯦ ꯇꯥꯃꯣꯕꯨ ꯑꯃꯤꯠ ꯂꯣꯡ ꯑꯩꯁꯨ ꯃꯥꯁꯃꯔꯥꯒꯤꯅꯤ ꯑꯣ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯅꯪꯒꯤꯁꯦ ꯑꯩꯁꯨ ꯃꯥꯁꯃꯔꯥꯒꯤꯅꯦ ꯀꯅꯥꯒꯤ ꯂꯨꯍꯣꯡꯕ ꯂꯥꯛꯂꯝꯕꯅꯣ ꯇꯥꯃꯣꯕꯨ ꯍꯥꯏ ꯑꯗꯤꯇ ꯅꯪꯖꯝ ꯃꯅꯦ ꯍꯨꯌꯥꯝꯒꯤꯗꯣ ꯍꯥꯏ ꯑꯣꯀꯦ ꯍꯨꯌꯥꯝꯗꯤ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤꯅꯦꯀꯣ ꯆꯟꯗ꯭ꯔ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯒꯤ ꯀꯛꯋꯥꯒꯤꯔ ꯀꯩꯅꯣ ꯑꯩꯗꯤ ꯐꯦꯃꯤꯂꯤ ꯑꯃ ꯀꯩꯅꯣꯃ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯆꯟꯗ꯭ꯔꯂꯦꯈꯥ ꯂꯨꯍꯣꯡꯕꯗ ꯖꯤꯔꯤꯗ ꯂꯨꯍꯣꯡꯕꯗꯣ ꯑꯗꯨꯒꯤ ꯂꯨꯍꯣꯡꯕꯗꯗꯤ ꯊꯦꯡꯅꯈꯤꯕꯅꯦ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯔ ꯃꯣꯃꯣꯇꯥ ꯕ꯭ꯂꯣꯛꯁꯦ ꯉꯥꯏꯍꯥꯛ ꯅꯣꯛꯊꯣꯛꯎꯁꯦ ꯀꯣꯛ ꯅꯨꯡꯉꯥꯏꯇꯕ ꯐꯅꯕ ꯃꯥ ꯍꯟꯗꯛ ꯅꯍꯥꯟ ꯄꯤꯛꯅꯤꯛ ꯌꯥꯝ ꯅꯣꯛꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯀꯣꯛ ꯆꯤꯛꯏꯅꯦ ꯍꯧꯖꯤꯛꯐꯥꯎ ꯄ꯭ꯔꯗꯤꯞ ꯁꯤꯡꯅ ꯆꯦꯅꯨꯗꯣ ꯉꯥꯛꯇꯪ ꯍꯧꯗꯣꯛꯑꯣ ꯏꯕꯥꯏ ꯀꯥꯎꯕ ꯃꯥꯜꯂꯦ ꯍꯥꯏꯕꯅꯦ ꯑꯣ ꯀꯥꯎꯕ ꯃꯥꯜꯂꯦ ꯍꯥꯏꯕꯅꯦ ꯊꯣꯏꯅꯤꯡꯊꯧꯖ ꯀꯥꯎꯕ ꯃꯥꯜꯂꯦ ꯍꯥꯏꯕꯅꯦ ꯅꯪ ꯌꯥꯎ ꯉꯝꯒꯗ꯭ꯔꯣ ꯌꯥꯎꯔꯔꯣꯏꯒꯦꯔꯥ ꯃꯁꯦ ꯀꯣꯛ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯋꯥ ꯉꯥꯡꯅꯤꯡꯗꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯁꯦ ꯃꯀꯣꯛꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯆꯥꯔꯦ ꯑꯗꯒꯤ ꯄꯤꯛꯅꯤꯛ ꯆꯠꯄ ꯑꯃ ꯆꯠꯄꯁꯤꯗꯀꯣ ꯑꯗꯨꯅ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯦꯕ ꯃꯀꯣꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤꯅꯦ ꯃꯥꯁꯦ ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯗꯦ ꯀꯣꯅꯤ ꯄꯨꯜꯂꯒꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯗꯣ ꯇꯥꯃꯣ ꯋꯥ ꯑꯃ ꯍꯪꯖꯒꯦꯕ ꯌꯥꯒꯗ꯭ꯔꯣ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯃꯤꯠ ꯂꯋꯥꯡꯁꯦ ꯇꯥꯃꯣ ꯋꯥ ꯑꯃ ꯍꯪꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯑꯃꯤꯠ ꯑꯩꯉꯣꯟꯗ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯗ ꯑꯣꯏꯗꯣꯏꯅꯣ ꯑꯃꯤꯠ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯑꯣꯏꯔꯒꯗꯤ ꯍꯪꯕꯤꯔꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯄ꯭ꯔꯗꯤꯞ ꯁꯤꯡ ꯏꯕꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯉꯁꯤꯗꯤ ꯇꯟ ꯑꯣꯏꯅ ꯆꯥꯁꯜꯂꯦ ꯄ꯭ꯔꯗꯤꯞ ꯆꯠꯊꯣꯏꯕꯤ ꯐꯃꯨꯡꯗ ꯍꯤꯞꯄꯨꯔꯣꯆꯣ ꯃꯅꯥꯇꯣꯟ ꯐꯨꯜꯂꯦ ꯆꯠꯂꯣ ꯌꯦꯡꯉꯣ ꯂꯨꯞꯅ ꯍꯤꯞꯄꯨꯆꯣ ꯃꯣꯃꯣꯗ ꯏꯕꯥꯏ ꯑꯩꯁꯨ ꯊꯣꯛꯑꯒꯦꯀꯣ ꯑꯣꯀꯦ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯃꯣꯃꯣꯗ ꯕꯥꯏ ꯕꯥꯏ ꯂꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯈꯨꯔꯥꯏꯖꯝ ꯑꯁꯥꯂꯇꯥ ꯅꯍꯥꯟꯒꯤ ꯗꯦꯟꯁꯇꯨ ꯌꯥꯝ ꯐꯖꯩꯌꯦ ꯄꯤꯛꯅꯤꯛꯀꯤꯗꯨꯔꯣ ꯍꯥꯏꯁꯦ ꯁꯨꯝ ꯃꯌꯥꯝ ꯂꯥꯡꯕꯗꯨꯗ ꯅꯨꯡꯉꯥꯏꯅ ꯇꯧꯔꯤꯃꯤꯗ ꯁꯤꯜꯆꯔꯗꯁꯨ ꯐꯤ ꯂꯧꯕ ꯑꯉꯥꯡꯁꯤꯡ ꯂꯩꯌꯦ ꯁꯤꯜꯆꯔꯗ ꯂꯥꯛꯄꯗ ꯆꯪꯂꯛꯀꯦ ꯆꯪꯕꯤꯔꯛꯑꯣ ꯁꯣꯏꯗꯅ ꯊꯦꯡꯅꯁꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯂꯥꯛꯀꯅꯤ ꯇꯥꯕꯗꯀꯣ ꯂꯥꯛꯄꯤꯌꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯊꯣꯏꯅꯤꯡꯊꯧꯖꯥꯅ ꯏꯌꯥꯝꯕ ꯉꯁꯤꯗꯤ
ꯏꯌꯥꯝꯕ ꯉꯁꯤꯗꯤ ꯆꯥꯒ꯭ꯔꯗꯤꯅ ꯀꯧꯕ꯭ꯔꯣ ꯑꯗꯨꯒ ꯀꯕꯣꯛ ꯆꯥꯗꯕ꯭ꯔꯣ? ꯏꯌꯥꯝꯕ ꯉꯁꯤ ꯁꯪꯀ꯭ꯔꯥꯟꯇꯤꯅꯤ ꯀꯥꯎꯔꯕꯣ ꯑꯗꯨꯒ ꯀꯕꯣꯛ ꯆꯥꯗ꯭ꯔꯕꯣ ꯍꯥꯏꯕꯅꯤ. ꯁꯪꯀ꯭ꯔꯥꯟꯇꯤ ꯑꯩꯈꯣꯏꯗꯤ ꯊꯣꯏꯗꯣꯛꯅ ꯁꯪꯀ꯭ꯔꯥꯟꯇꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯌꯥꯝ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯗꯦ. ꯃꯈꯣꯏꯁꯦ ꯃꯔꯨ ꯑꯣꯏꯅ ꯁꯪꯀ꯭ꯔꯥꯟꯇꯤꯁꯤꯗꯤ ꯕꯦꯡꯒꯣꯂꯤꯁꯤꯡ ꯑꯃ ꯑꯇꯣꯞꯄ ꯃꯣꯏ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯇꯧꯕꯅꯤꯅꯀꯣ, ꯑꯗꯨꯅ ꯌꯥꯝ ꯀꯩꯅꯣ ꯑꯣꯏꯅ ꯈꯜꯂꯨꯗ꯭ꯔꯦ. ꯃꯣꯃꯣꯇꯥ ꯕ꯭ꯂꯣꯛꯅ ꯒꯨꯗ ꯅꯥꯏꯠ ꯗꯤꯚꯥꯏ ꯒꯨꯗ ꯅꯥꯏꯠ ꯃꯣꯃꯣꯇꯥ ꯗꯩ ꯁꯥꯜꯇꯥꯅ ꯍꯣꯏ ꯑꯃꯤꯂꯣ ꯇꯥꯃꯣ ꯍꯣꯏ ꯈꯨꯟꯗꯣ ꯆꯨꯒꯨ ꯆꯥꯛꯀ ꯊꯥꯅꯕ꯭ꯔꯣ? ꯆꯨꯒꯨ ꯆꯥꯛ ꯃꯔꯨꯗꯣ ꯀꯦꯖꯤ 200-300ꯃꯨꯛ ꯃꯊꯧ ꯇꯥꯔꯦ. ꯑꯩ ꯏꯃꯥꯏꯄꯦꯝꯃ ꯑꯃꯦꯠ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯆꯨꯒꯖꯥꯛ ꯊꯥꯗꯤꯌꯦ. ꯑꯗꯤꯇ ꯍꯨꯌꯥꯝꯆꯟꯗ꯭ꯔ ꯕꯥꯕꯨ ꯂꯨꯍꯣꯡꯕꯗ ꯊꯦꯡꯅꯈꯤꯕꯗꯨ ꯑꯗꯨꯒ ꯃꯁꯝ ꯁꯪꯕꯤ ꯃꯌꯥꯆꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯕ ꯌꯥꯎꯈꯤꯕꯗꯨ ꯀꯥꯎꯕ꯭ꯔꯣ? ꯑꯣꯀꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯄ꯭ꯔꯣꯗ꯭ꯌꯨꯁꯤꯡ ꯚꯥꯏ ꯂꯪꯀꯥꯗꯁꯨ ꯀꯣꯏꯊꯣꯔꯛꯑꯣ. ꯍꯣꯖꯥꯏꯁꯦ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯂꯩꯌꯦ. ꯍꯣꯖꯥꯏ ꯂꯪꯀꯥꯗ ꯃꯥꯜꯂꯦ. ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯂꯩꯔꯤꯁꯤꯁꯨ ꯍꯣꯖꯥꯏ ꯂꯪꯀꯥꯗ ꯂꯩꯕꯅꯤ. ꯑꯗꯣ ꯃꯐꯝꯁꯦ ꯍꯣꯖꯥꯏꯗꯁꯨ ꯃꯐꯝ ꯌꯥꯝ ꯂꯩꯗꯅꯀꯣ. ꯂꯪꯀꯥ ꯑꯣꯏꯔꯒꯁꯨ ꯀꯔꯤ ꯂꯩꯀꯥꯏ ꯄꯩꯀꯥꯏ ꯂꯩ ꯃꯥꯜꯂꯦ. ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯣ ꯃꯣꯏ ꯂꯩ. ꯑꯝꯇꯗꯤ ꯂꯥꯛꯅꯤꯡꯕꯅꯤ. ꯊꯕꯤꯁꯅꯥꯅ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯉꯥꯡ ꯁꯥꯏ. ꯋꯦꯜꯀꯝ ꯑꯒꯦꯟ ꯇꯦꯖ ꯑꯕꯦ. ꯕꯥꯏ ꯑꯕꯦ. ꯂꯥꯛꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ. ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ. ꯁꯨꯃꯥꯏꯅꯒ ꯂꯩꯔꯗꯤ ꯄꯨꯔꯥ ꯂꯥꯐꯤꯡ ꯕꯨꯙꯅꯤ ꯇꯧꯔꯤꯁꯦ ꯑꯩ ꯃꯤꯁꯛꯁꯦ. ꯁꯨꯃꯥꯏꯅ ꯂꯩꯔꯒꯅ ꯃꯤꯒ ꯁꯨꯝ ꯃꯥꯟꯅꯕ. ꯁꯨꯃꯥꯏꯅꯒ ꯂꯩꯔꯒ ꯂꯥꯐꯤꯡ ꯕꯨꯙ ꯄꯨꯔꯥ ꯍꯥꯏꯒꯦ ꯇꯧꯕꯗ. ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯂꯥꯛꯑꯣ ꯈꯔ ꯖꯥꯡ ꯅꯥꯏ. ꯑꯣꯀꯦ ꯊꯕꯤꯁꯅꯥꯅ ꯊꯦꯡꯛ ꯌꯨ. ꯑꯁꯦꯡꯕꯩꯅꯦ ꯄ꯭ꯔꯗꯤꯞ ꯂꯪꯀꯥꯁꯦ ꯍꯣꯖꯥꯏꯁꯦ ꯌꯥꯝ ꯂꯥꯛꯅꯤꯡꯕꯅꯦꯀꯣ. ꯁꯣꯅꯤꯌꯥ ꯌꯥꯏꯄꯝ ꯒꯨꯗ ꯅꯥꯏꯠ. ꯂꯥꯛꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ. ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ. ꯆꯊꯣꯏꯕꯤ, ꯁꯅꯥꯕꯤ ꯁꯅꯥꯕꯤ ꯁꯨꯅꯩꯕ꯭ꯔꯣ ꯃꯃꯥꯒ? ꯇꯥꯕ꯭ꯔꯣ? ꯆꯊꯣꯏꯕꯤ ꯍꯤꯞꯄ꯭ꯔꯣ ꯏꯪꯉꯦ ꯑꯗꯨꯒ ꯍꯧꯒꯠꯂꯨ. ꯍꯧꯒꯠꯇ꯭ꯔꯤꯕꯣ? ꯍꯩꯒꯠꯂꯣ ꯂꯥꯏꯔꯤꯛ ꯂꯩꯁꯟꯂꯣ. ꯁꯅꯥꯕꯤꯁꯦ ꯒꯨꯗ ꯅꯥꯏꯠ. ꯁꯅꯥꯊꯣꯏꯕꯤ ꯍꯤꯞꯄꯨꯔꯣ ꯆꯠꯂꯣ. ꯅꯥꯇꯣꯟ ꯐꯨꯟꯅꯕ ꯐꯨꯜꯂꯅꯤ. ꯊꯕꯤꯁꯅꯥꯅ ꯚꯨꯠ ꯍꯥꯏ. ꯍꯧꯒꯠꯇ꯭ꯔꯤꯕꯣ? ꯄ꯭ꯔꯗꯤꯞ ꯀꯩꯅꯣ ꯇꯧꯔꯦ. ꯃꯥ ꯁꯨꯝ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯇꯨꯝꯊꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯣ ꯍꯧꯗꯣꯛꯑꯝꯃꯤꯕ ꯑꯩꯅ. ꯄ꯭ꯔꯤꯌꯣ ꯑꯣꯐꯤꯁꯦꯜ ꯀꯀꯥ ꯆꯥꯛ ꯆꯥꯔꯕ? ꯄ꯭ꯔꯤꯌꯣ ꯀꯩꯅꯣ ꯇꯧꯔꯦ. ꯆꯥꯛ ꯇꯣꯛꯑꯒ ꯁꯨꯝ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯇꯧꯔꯝꯃꯤꯃꯤ. ꯀꯨꯏꯔꯦ ꯂꯥꯏꯠ ꯊꯥꯗꯕ ꯍꯥꯏꯅꯀꯣ. ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯁꯦꯃꯤꯁꯇꯔ ꯅꯨꯡꯉꯥꯏꯔꯛꯄ꯭ꯔꯣ ꯄ꯭ꯔꯤꯌꯣ?
ꯊꯕꯤꯖꯤꯔꯥꯝ ꯀꯩꯅꯣꯅꯦ ꯀꯅꯥꯝ ꯍꯦꯛ ꯎꯗꯦꯗ ꯗꯥꯕꯨꯡ ꯇꯪ ꯑꯇꯩ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯄꯣꯊꯥꯅꯔꯤꯗꯣꯅꯅꯤ ꯑꯩꯁꯨ ꯃꯇꯝꯁꯦ ꯀꯌꯥꯝ ꯂꯣꯏꯁꯤꯜꯂꯦ ꯌꯥꯝꯃꯛꯇ꯭ꯔꯦ ꯑꯩꯁꯨ ꯂꯣꯏꯁꯤꯟꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯇꯣꯔꯦ ꯄꯣꯊꯥꯗꯧꯔꯝꯃꯦ ꯑꯩꯁꯨ ꯏꯕꯥꯏ ꯏꯆꯥ ꯅꯨꯄꯥꯗꯣ ꯍꯣꯁꯇꯦꯜ ꯆꯠꯈ꯭ꯔꯕꯣ ꯃꯥ ꯀꯩꯅꯣ ꯇꯧꯔꯦ ꯃꯥ ꯄ꯭ꯔꯤ ꯐꯥꯏꯅꯦꯜ ꯊꯥꯔꯦ ꯃꯥ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯦ ꯁ꯭ꯀꯨꯜ ꯀꯥꯗ꯭ꯔꯦꯀꯣ ꯃꯣꯏ ꯐꯦꯌꯔꯋꯦꯜ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯃꯥ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯦ ꯁ꯭ꯀꯨꯜꯗꯤ ꯀꯥꯗ꯭ꯔꯦ ꯑꯇꯩ ꯑꯦꯛꯖꯥꯝ ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯝ ꯊꯥꯕ ꯑꯗꯨ ꯈꯛꯇꯪ ꯆꯠꯇꯥꯔꯦ ꯊꯣꯏ ꯅꯤꯡꯊꯧꯖꯥꯅ ꯏꯌꯥꯝꯕ ꯍꯤꯟꯗꯤꯗ ꯑꯩ ꯏꯌꯥꯝꯕ ꯍꯤꯟꯗꯤꯗ ꯑꯩ ꯇꯥꯟꯅꯔꯛꯑꯦ ꯅꯪ ꯆꯦꯜꯂꯣ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯇꯥꯟꯅꯔꯛꯀꯦ मैं तुझे भगाऊंगा तुम भाग जाओ हाइताइने मैं तुझे भगाऊंगा तू भाग जा हाइना हाइताइने नत्रा प्रियो बिजन all ꯑꯩ ꯆꯠꯂꯨꯗꯦ ꯀꯀꯥ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯑꯣꯀꯦ ꯅꯣꯃꯤꯇꯥꯁꯤꯡ ꯏꯕꯥꯏ ꯖꯨꯛ ꯃꯆꯥ ꯑꯝꯇ ꯇꯧꯔꯛꯑꯣ ꯑꯣꯀꯦ ꯏꯪꯁꯜꯂꯛꯄꯁꯤꯅ ꯍꯛꯆꯥꯡꯁꯦ ꯂꯣꯏ ꯆꯤꯡꯁꯤꯟꯈꯤꯗꯅꯀꯣ ꯕ꯭ꯔꯦꯟꯒꯁꯦ ꯐꯪꯁꯟ ꯑꯣꯏꯗ꯭ꯔꯦ ꯁꯧꯗꯣꯛꯑꯒꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯀꯣꯛꯁꯦ ꯑꯗꯨꯗꯅ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯃꯣꯡꯒꯣꯜꯄꯨꯔꯗ ꯂꯥꯛꯂꯝꯃꯦ ꯑꯗꯨ ꯃꯇꯥꯡ ꯑꯃꯨꯛ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯒ ꯆꯪꯉꯛꯀꯦ ꯑꯣꯀꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯃꯣꯡꯒꯣꯜꯄꯨꯔꯗ ꯂꯥꯛꯂꯝꯃꯦ ꯑꯗꯨ ꯃꯇꯥꯡ ꯑꯃꯨꯛ ꯂꯥꯛꯄ ꯌꯥꯏ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯄ ꯌꯥꯏ ꯑꯗꯨ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯄ ꯌꯥꯏ ꯀꯔꯝ ꯀꯥꯟ ꯂꯥꯛꯑꯝꯃꯤꯅꯣ ꯑꯗꯤꯇ꯭ꯌ ꯃꯣꯡꯒꯣꯜꯄꯨꯔ ꯁꯦ ꯑꯩꯈꯣꯏꯒꯗꯤ ꯌꯥꯝ ꯀꯥ ꯂꯥꯞꯅꯗ꯭ꯔꯦ ꯊꯣꯏꯅꯗꯨꯗ ꯊꯝꯁꯞꯀ ꯄꯤꯔꯛꯏ ꯇꯕꯤꯖꯅ ꯑꯝꯇ ꯅꯨꯡꯁꯤꯕ ꯑꯩꯕꯨ ꯀꯣꯛ ꯆꯤꯛꯄꯅ ꯂꯣꯏꯔꯦ ꯑꯩꯁꯨ ꯂꯣꯏꯁꯟꯗ꯭ꯔꯕꯅꯤ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯋꯥ ꯉꯥꯡꯕ ꯄꯉꯥꯡ ꯉꯥꯡꯕ ꯉꯝꯗ꯭ꯔꯦꯕ ꯍꯛꯆꯥꯡꯁꯦ ꯑꯍꯟ ꯍꯥꯏꯗꯣ ꯑꯣꯏꯁꯜꯂꯛꯑꯕꯅꯤꯅꯀꯣ ꯌꯥꯗ꯭ꯔꯦ ꯅꯥꯇꯣꯟ ꯐꯨꯟꯒꯦ ꯇꯧꯏ ꯀꯩꯒꯤꯅꯣ ꯑꯩ ꯃꯣꯕꯥꯏꯜꯁꯦ ꯀꯥꯏꯗꯅꯣ ꯈꯔ ꯊꯥꯕ ꯐꯩ ꯑꯦꯜꯕꯤꯗꯣ ꯅꯠꯇ꯭ꯔꯗꯤ ꯀꯥꯎꯅꯔꯅꯤꯀꯣ ꯑꯦꯜꯕꯤ ꯊꯥꯕꯗꯅꯦ ꯏꯕꯦꯝꯃ ꯈꯗꯥꯡ ꯍꯣꯡꯕꯁꯤꯅ ꯌꯥꯝ ꯋꯥꯏ ꯁꯤ ꯅꯥꯔꯛꯀꯅꯦꯕ ꯁꯤꯒꯁꯦ ꯆꯤꯛꯏꯕꯀꯣ ꯃꯤ ꯑꯃꯅ ꯄꯨꯡ 2 ꯑꯍꯨꯝꯒ ꯑꯦꯜꯕꯤ ꯊꯥꯏꯁꯦ ꯀꯃꯥꯏꯅ ꯊꯥꯏꯅꯣ ꯈꯪꯗꯦ ꯑꯁ ꯑꯩꯗꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯤꯡꯅꯤ ꯆꯍꯤ 2 ꯐꯥꯔꯦ ꯑꯣꯀꯦ ꯑꯩ ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯃꯤꯡꯁꯨ ꯑꯗꯤꯇ꯭ꯌ ꯀꯧꯋꯦ ꯅꯥꯇꯣꯟ ꯐꯨꯟꯒꯦ ꯇꯧꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯏꯌꯥꯝꯕ ꯑꯩꯅ ꯂꯥꯛꯄꯗ ꯏꯌꯥꯝꯕ ꯍꯣꯏ ꯂꯥꯛꯑꯣ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯂꯥꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯨꯃꯤꯠꯇ ꯑꯅꯨꯗꯤ ꯎꯗꯦ ꯀꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯅꯨꯃꯤꯠꯇ ꯃꯀꯣꯛꯁꯦ ꯃꯀꯣꯛ ꯆꯤꯛꯑꯦꯕꯀꯣ ꯅꯍꯥꯟꯗꯒꯤ ꯃꯁꯥꯁꯦ ꯍꯟꯗꯛꯁꯦ ꯃꯥꯁꯦ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤꯁꯦ ꯀꯨꯏꯁꯜꯂꯛꯑꯦ ꯊꯥꯃꯨꯛ ꯃꯌꯥ ꯐꯥꯖꯤꯜꯂꯦ ꯃꯥꯁꯦ ꯑꯩ ꯑꯝꯇꯪ ꯌꯦꯡꯊꯣꯛꯀꯦ ꯇꯧꯕꯅꯤ ꯃꯥꯁꯦ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯄꯣꯛꯇꯕ ꯑꯗꯨꯒ ꯑꯩꯗꯤ
ꯃꯀꯣꯛꯁꯤꯁꯨ ꯌꯥꯝ ꯇꯣꯏ ꯇꯣꯏ ꯆꯤꯛꯄ ꯏꯪꯕꯁꯤꯅ ꯇꯧꯋꯤꯔ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯏꯆꯥꯅꯨꯄꯤꯒꯤ ꯃꯤꯡꯗꯤ ꯄ꯭ꯔꯗꯤꯞ ꯁꯤꯡ ꯏꯆꯥꯅꯨꯄꯤꯒꯤ ꯃꯤꯡꯗꯤ ꯄ꯭ꯔꯗꯤꯞ ꯀꯩꯅꯣ ꯇꯧꯋꯦ ꯏꯆꯥꯅꯨꯄꯤꯒꯤ ꯃꯤꯡꯁꯦ ꯑꯌꯨꯁꯤ ꯀꯧꯏ ꯑꯗꯩ ꯂꯨꯋꯥꯡ ꯑꯦꯟꯖꯣꯏ ꯕ꯭ꯔꯣ ꯀꯗꯥꯏꯒꯤꯅꯣ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯁꯦ ꯀꯁꯥꯔ ꯆꯥꯟꯗꯝ ꯂꯩꯀꯥꯏꯗꯒꯤꯅꯦ ꯇꯣꯕꯤꯆꯅꯅ ꯑꯗꯤꯇ꯭ꯌꯒ ꯑꯌꯨꯁꯤꯒ ꯎꯅꯤꯡꯉꯦꯅꯦ ꯅꯣꯡꯃ ꯎꯔꯒ ꯉꯁꯤꯗꯤ ꯑꯣꯏꯔꯔꯣꯏ ꯑꯣ ꯏꯆꯥꯅꯨꯄꯤꯁꯨ ꯇꯨꯝꯈ꯭ꯔꯦ ꯏꯆꯥꯅꯨꯄꯥ ꯂꯥꯏꯔꯤꯛ ꯇꯧꯔꯤ ꯃꯥ ꯁꯣꯝꯗ ꯀꯟꯅ ꯃꯥꯗꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯑꯣꯏꯅꯤꯡꯗꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗꯒꯁꯨ ꯑꯗꯨꯝ ꯎꯔꯝꯒꯅꯤꯀꯣ ꯚꯤꯗꯤꯑꯣꯒ ꯌꯥꯎꯒꯠꯂꯣ ꯌꯥꯗꯦꯕ ꯅꯨꯄꯤꯁꯤꯅ ꯈꯔ ꯌꯥꯎꯖꯅꯤꯡꯉꯦ ꯅꯨꯄꯥꯁꯤꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯁꯥꯎꯋꯦ ꯃꯥꯗꯤ ꯌꯥꯎꯅꯤꯡꯗꯦ ꯍꯥꯏꯅ ꯑꯩꯅꯗꯤ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯗꯣ ꯃꯥꯏ ꯁ꯭ꯀꯨꯜꯒꯤ ꯐ꯭ꯔꯦꯟꯁꯤꯡꯅ ꯁꯨꯝ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯔꯛꯑꯝꯒꯅꯦꯕ ꯚꯤꯗꯤꯑꯣꯗ ꯑꯗꯨꯗꯣ ꯍꯥꯏꯅ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯋꯤꯅꯦ ꯑꯣ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯗꯨꯅꯦ ꯃꯌꯥꯡ ꯀꯪꯁꯜꯂꯦꯗꯣ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯄꯤꯛꯅꯤꯛ ꯆꯠꯂꯤꯕ ꯈꯣꯠꯂꯤꯕꯁꯤꯡꯁꯤꯁꯨ ꯁꯨꯝ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯥ ꯌꯥꯎꯔ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯅ ꯅꯝꯐꯨꯗ ꯄꯨꯔ ꯆꯠꯂꯤꯅꯦ ꯃꯥꯗꯤ ꯄꯤꯛꯅꯤꯛꯁꯦ ꯑꯩ ꯏꯇꯣꯝ ꯆꯠꯂꯣ ꯃꯥ ꯆꯠꯂꯨꯔꯒꯦ ꯍꯥꯏꯕꯅꯦꯕ ꯃꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝ ꯂꯩꯕ ꯍꯟꯗꯛꯁꯦ ꯗꯣꯛꯇꯔꯗ ꯑꯝꯇꯪ ꯌꯦꯡꯍꯟꯒꯦꯗꯤ ꯇꯧꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯂꯣꯡ ꯑꯦꯟꯖꯣꯏ ꯊꯥꯡꯖꯝ ꯂꯩꯀꯥꯏꯁꯦ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯆꯥꯟꯗꯝ ꯂꯩꯀꯥꯏ ꯍꯥꯏꯕꯅꯤ ꯊꯥꯡꯖꯝ ꯂꯩꯀꯥꯏꯅ ꯑꯃꯨꯛ ꯁꯣꯅꯥꯏꯔꯣꯝꯗꯅꯤꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯆꯥꯟꯗꯝ ꯂꯩꯀꯥꯏ ꯍꯥꯏꯕ ꯄ꯭ꯔꯗꯤꯁꯤꯡ ꯏꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯄ꯭ꯔꯗꯤꯞ ꯒꯨꯗ ꯅꯥꯏꯠ ꯂꯥꯛꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤꯀꯣ ꯇꯨꯝꯕꯨ ꯇꯨꯝꯅꯤꯡꯉꯦꯗ ꯑꯩꯁꯨ ꯍꯛꯀꯥꯝꯒ ꯋꯥ ꯋꯥ ꯆꯟꯈꯠꯂꯛꯑꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ 9:26 ꯊꯣꯏꯅꯤꯡꯗꯣꯖ ꯏꯌꯥꯝꯕ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯃꯁꯥꯅ ꯄꯥꯝꯗꯕꯗꯨꯗꯤ ꯇꯧꯍꯜꯂꯨ ꯅꯨꯗꯥ ꯐꯩ ꯀꯅꯥꯒꯨꯝꯕꯗꯤ ꯐꯣꯟꯗ ꯒꯥꯔꯤꯗ ꯉꯥꯎꯕ ꯂꯩ ꯑꯗꯣ ꯑꯗꯤꯒ ꯑꯌꯨꯁꯤꯒꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯣꯠꯅꯩ ꯍꯣꯏ ꯍꯟꯗꯛ 10 ꯊꯥꯗꯣꯏꯅꯦꯕ ꯊꯣꯏꯕꯤꯁꯤꯅ ꯑꯗꯨꯅ ꯃꯥꯁꯦ ꯄ꯭ꯔꯤ ꯐꯥꯏꯅꯦꯜ ꯗꯦꯠ ꯀꯌꯥꯗꯅꯣ ꯄ꯭ꯔꯤ ꯐꯥꯏꯅꯦꯜ ꯂꯣꯏꯈ꯭ꯔꯦꯁꯦ ꯄ꯭ꯔꯤ ꯐꯥꯏꯅꯦꯜ ꯂꯣꯏꯈ꯭ꯔꯦ ꯗꯦꯠ 11ꯗ ꯄ꯭ꯔꯤ ꯐꯥꯏꯅꯦꯜ ꯂꯣꯏꯈ꯭ꯔꯦꯅꯦ ꯃꯣꯏꯒꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯃꯥ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ 10 ꯊꯥꯗꯣꯏꯅꯤꯅ ꯁ꯭ꯀꯨꯜꯒꯤꯁꯨ ꯑꯣꯖꯥꯁꯤꯡꯅ ꯁꯨꯝ ꯑꯁꯥ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯍꯣꯠꯅꯕꯁꯦ ꯍꯣꯠꯅꯗꯕꯗꯤ ꯌꯥꯗꯦꯗꯅ ꯃꯌꯥꯡꯁꯨ ꯌꯥꯝ ꯀꯪꯉꯦ ꯃꯥꯁꯦ ꯑꯣꯀꯦ ꯍꯣꯠꯅꯍꯟꯗꯣꯏꯅꯤ ꯑꯖꯩ ꯏꯕꯥꯏ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯖꯩ ꯀꯩꯅꯣ ꯇꯧꯔꯦ ꯉꯁꯤꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯇꯟ ꯑꯣꯏ ꯆꯥꯔꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯆꯥꯛ ꯊꯣꯡꯗ꯭ꯔꯦ ꯂꯋꯥꯡ ꯑꯗꯨꯕꯨꯅꯤ ꯆꯥꯡꯗꯝ ꯂꯩꯀꯥꯏ ꯍꯥꯏꯁꯦ ꯀꯗꯥꯏꯗꯅꯣ ꯋꯥꯄꯣꯛꯄꯤ ꯕꯤꯕꯤꯒꯥꯎ ꯈꯪꯕ꯭ꯔꯥ ꯋꯥꯄꯣꯛꯄꯤꯒꯤ ꯇꯥꯅꯤꯡ ꯕꯖꯥꯔ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯣꯝꯗ ꯍꯥꯏꯖꯤꯜꯂꯒ ꯈꯨꯟ ꯃꯆꯥ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯅꯤ ꯆꯥꯟꯗꯝ ꯂꯩꯀꯥꯏ ꯍꯥꯏꯁꯦꯒ ꯂꯨꯄꯥꯕꯔꯤ ꯆꯠꯐꯝꯗ ꯆꯤꯡꯈꯣꯡ ꯂꯩꯀꯥꯏ ꯇꯥꯅꯤꯡꯗꯒꯤ ꯆꯨꯝꯅ ꯀꯨꯝꯈꯤꯕꯗꯨꯅ ꯆꯤꯡꯈꯣꯡ ꯂꯩꯀꯥꯏ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯣꯏꯔꯣꯝꯗ ꯍꯥꯏꯕꯗꯨꯅ ꯑꯩꯈꯣই ꯈꯨꯟ ꯑꯣꯏꯗꯣꯏꯅꯦꯕ ꯇꯦꯂꯤꯚꯤꯖꯟ ꯑꯐꯕ ꯑꯉꯥꯡꯗ ꯑꯁꯥ ꯊꯝꯕ ꯍꯥꯏꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯗꯣ ꯃꯁꯥꯅ ꯍꯦꯟꯅ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯗ꯭ꯔꯗꯤ ꯌꯥꯗꯦ ꯑꯗꯨꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯁꯄꯣꯔꯠ ꯆꯪꯉꯦ ꯅꯣꯏ ꯅꯅꯝꯃꯗꯤ ꯃꯆꯥꯅꯨꯄꯥꯁꯦ ꯂꯥꯏꯔꯤꯛꯀꯤꯇꯅꯤ ꯂꯥꯏꯔꯤꯛ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯐꯔꯒ ꯍꯌꯦꯡ ꯇꯨꯡꯗ ꯅꯨꯡꯉꯥꯏꯍꯧꯗꯣꯏꯅꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯁꯤꯗ ꯋꯥꯏꯗꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯋꯥꯅ ꯍꯣꯠꯅꯔꯒ ꯇꯨꯡꯗ ꯑꯐꯕ ꯃꯍꯩ ꯆꯥꯗꯣꯏꯅꯦ ꯑꯗꯨ ꯈꯛꯇꯅꯤ ꯃꯣꯏꯗ ꯍꯥꯏꯔꯤꯁꯦ ꯃꯣꯏꯅꯗꯤ ꯁꯥꯎꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯑꯦꯗꯚꯥꯏꯁꯇ ꯃꯣꯏꯗꯤ ꯌꯥꯝ ꯄꯥꯅꯩ ꯈꯣꯠꯅꯩ ꯑꯗꯨꯗꯨ ꯍꯥꯏꯅ ꯄꯥꯅꯗꯗꯤ ꯌꯥꯗꯦꯗꯅ ꯅꯠꯇ꯭ꯔꯥ ꯇꯨꯝꯕ ꯇꯨꯝꯅꯤꯡꯉꯦ ꯑꯩ
ꯃꯥꯅꯤ ꯃꯥꯅ ꯐꯕ ꯍꯥꯏꯁꯦ ꯇꯨꯡꯗ ꯗꯥꯕꯨꯡ ꯏꯅꯝꯃ ꯅꯨꯡꯉꯥꯏꯗꯣꯔꯤꯕꯅꯤ ꯐꯥꯗ꯭ꯔꯁꯨ ꯂꯣꯏꯁꯤꯜꯂꯅꯤꯗ ꯑꯩꯕꯨ ꯀꯣꯛ ꯆꯤꯛꯄ ꯂꯣꯏꯁꯤꯜꯂꯦ ꯋꯥꯔꯗ ꯋꯥꯔꯒ ꯐꯥꯍꯜꯂꯔꯣꯏ ꯂꯣꯏꯁꯤꯟꯗꯣꯔꯝ ꯑꯁ ꯅꯪ ꯐꯩꯖꯨꯞꯇꯣ ꯂꯨꯝꯍꯜꯂꯣꯍꯦ ꯅꯪ ꯉꯥꯛꯇꯪ ꯀꯣꯛꯇꯣ ꯌꯦꯡꯉꯣ ꯃꯁꯥꯁꯦ ꯀꯩꯅꯣ ꯈꯤꯇꯪ ꯏꯪꯕꯗ ꯇꯧꯔꯛꯏꯁꯤꯔꯕ ꯆꯥꯛ ꯇꯤꯡꯍꯟꯗꯅ ꯈꯣꯠꯇꯅ ꯁꯤꯅꯁꯩꯕ ꯑꯅꯥꯕꯁꯤ ꯌꯥꯝ ꯑꯣꯛꯄ ꯑꯅꯥꯕ ꯅꯠꯇꯦ ꯀꯨꯏꯅ ꯃꯥꯟꯗꯦꯅꯦ ꯐꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯏꯅꯝꯃꯗꯤ ꯐꯕꯤ ꯅꯨꯡꯉꯥꯏ ꯀꯩꯅꯣ ꯊꯣꯏꯕꯤꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯣꯠꯅꯕꯁꯨ ꯂꯩꯇꯦ ꯋꯥꯔꯝꯒꯅꯤ ꯇꯧꯔꯦ ꯑꯁ ꯈ꯭ꯋꯥꯅꯤꯒꯤ ꯈꯨꯋꯥꯁꯤꯗ ꯑꯔꯣꯏꯕꯤꯅꯤꯍꯦ ꯊꯣꯏꯕꯤꯁꯅꯥ ꯑꯁꯦꯡꯕ ꯅꯅꯝꯃꯅ ꯍꯣꯠꯅ ꯌꯨꯝꯁꯦ ꯄꯨꯔꯤꯁꯦ ꯐꯥꯒꯤ ꯀꯩꯅꯣꯗꯤ ꯅꯠꯇꯦ ꯃꯁꯥ ꯐꯕ ꯏꯅꯝꯃ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯔꯤꯕ ꯑꯣ ꯗꯣꯅꯤ ꯅꯅꯝꯃꯗꯤ ꯀꯩꯗꯧꯅꯤ ꯄꯦꯕꯦꯠꯅꯤ ꯄꯦꯕꯦꯠ ꯅꯣꯡ ꯈꯤꯇꯪ ꯆꯥꯔꯨꯕꯗ ꯂꯣꯛ ꯊꯨꯡꯕ ꯑꯗꯩꯗꯤ ꯅꯨꯡꯁꯤꯠ ꯈꯤꯇꯪ ꯆꯥꯕꯗ ꯂꯣꯏꯔꯦ ꯑꯗꯨꯅꯦꯕ ꯃꯅꯨꯡꯊꯣꯏ ꯂꯥꯛꯇꯧꯔꯤꯕ ꯂꯣꯏꯁꯤꯜꯂꯁꯤꯔ ꯁꯣꯟꯗ ꯍꯥꯏꯃꯤꯅ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯇꯨꯡꯗ ꯀꯩꯅꯣ ꯇꯧꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯉꯒ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯉꯁꯤꯒꯤꯗꯤ ꯏꯕꯥꯏꯁꯦ ꯇꯧꯔꯤꯖꯥꯠꯅꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯈꯤꯇꯪ ꯍꯥꯞꯄꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯐꯥꯒꯤ ꯖꯣꯒꯥꯏ ꯌꯥꯝ ꯈꯔ ꯇꯧꯒꯜꯂꯦꯕ ꯑꯗꯨꯒꯤꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯄꯣꯊꯥꯔꯁꯤ ꯃꯊꯪꯒꯤ ꯀꯩꯅꯣꯗꯗꯤ ꯑꯦꯜꯕꯤꯗ ꯅꯣꯡꯃ ꯊꯥꯔꯛꯀꯦꯀꯣ ꯃꯥ ꯃꯁꯥꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯒ ꯑꯗꯨꯒ ꯅꯣꯡꯃ ꯄꯨꯟꯅ ꯑꯃꯨꯛ ꯍꯔꯥꯎꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ